Haukiba tang ahum thawam English singaniga kunga mangada security force na Zangolun Haukip Allies Marco Kawasai Taraga Mapanamasum Zobenal Ahumaga Punamiyoi Mari UKNA United Koki National Army gi Kedar Makoi Mari Susampur District ki Manungsan Susampur Police Station gi Susampur Town gi Bethel gi Phakatpam Kredi Makoi si extortion drug business amasum smuggling gumba weapons Khutlai sing yon bada Chennaba miyoi sing na Manipur police tagi thadorok warol man makhata na pali loina makhoi dagi a pistol ani masu recover tawba ngamle haina pawmuna makhatari makhaja tharak poina topa pawmuna COCOMI gi wafam anti tribal agenda ni kotu thasi gi humda faijangda leiba martyr cemetery da pangthoki ba kungani thoi super remembrance day gi thoram da laukiba public resolution adubu yaning di haidibis ko ki jo miyam gi hak amasum dignity di ikai pibani public resolution asiga mari laina COCOMI na thoki ba sirol adu ko ki jo tribal community bu namthaduna thamnaba ethno-fascist narrative amani haina committee on tribal unity kotu sadar hills na phongdorakli kotu gi sirol amada COCOMI gumba lubasi yengthina naba systematic campaign se thabada mangjul thariba khulai paiba lup singa puna thabak tawduna english singani ga kun go humdu gi me ahum digi kokizo community gi meyok ta leibani COCOMI si extremist singi political peace ama oina mathak tawi COCOMI ni union government na tawriba apelasi maru oina arambai thengol amasung khulai paiba singi demand adugi mamitari makhoi gi wafam adudi tampak ta leiriba misam singi asengba sentiment ati dubo militant faction singi interest aduni hari COCOMI bu ikai bu khangdaba double standard ki thaudang lobani haina maral sirduna khulai paiba militia singi mohut chiliba lubamana tampak ta leiba misam singi mohut sinmani haigadoribano khudam oina tampak ki misam singna makhoi gi ideology adu ballot box yakhidrabani COCOMI asi kokizau miyang gi mathakta lan chathagani haina laukhukiba lubni koto si English ngani kungo humdagi me ahungi matungna koki zo miyangi political gi aningba pama masum hak ngak sena bagi dam lengkat khibani kotu na akan bo wapam thamna duna tampak te laidiba group singna koki zo miyamna Republic of India gi constitution gi framework manungda tungi lambi semjana batali maram jaba demand singbo namthana ba thorang tobgi muhutta makhoi gi apam banam yeng thamduna thabak tawduna leibiyo koki zo miyam gi oina di India manungda justice amasum freedom tanmani maitai gi oina di union digi tokai tan ba thabak tawbani mungna riba nakalani gi marakta khena riba wapamasi leba asina khangpham thui hairina su paus makhatari Manipur top channel gi maikai digi Aroibi i paus myam na thamjagi hanwada kangla pau digi lokusraga homeland security gi nupa masa amadi nupi masa singa traffic points singda mathau pangthok pa honkhre Manipur nom gi gari gi masi hengalak tuna mi sinbigi sa hengalak pa logi wang mari gari thowa madi yoksang naksilak pa iroinana accident hokpagi sang hantanabagi panamna Manipur traffic police ki SP Arambam Pramesh ki miyum khada private security company ama oiriba homeland security gi nupa masa amasum nupi masa sina sidagi Imphal gi maruiba traffic points singda mathau pangthok paukre hiramasi gi matang traffic ki SP Arambam Pramesh na matam amada lohong kaihong muda traffic police kangbu sisinarambadu homeland service ki oinasu makhoi training center aduna training piraga service horakpa sidagi homeland security director RK Bablu ga tanaraga makhoi na theory khaktagi training adu practical on thoklaga main junction oiriba Kangla gate governor gate CM crossing amadi north EOC gi traffic point na traffic policing gi mating pangduna mathau tawba hoganmani maru oina naha singa si aranba lambi de lamjing khitana ba madi makhoi gi skill su oihona ba loinana makhoi gi hingna bi lambi su oina basinmani homeland security na angang singa si mapan gi lamdu su thabak pi ba mayam ama lekhre amaromda yauksang manung gi oina su lekai club sing su mating pangbi gani haib gi thajab pirakli maru oina traffic police na tawri ba thaba si miyam na su mating panglabadi mai pak pangam gani haib gi thajab dunairi Homeland Security ki Director RK Bablu na mamang su Manipur Police ki traffic kangbuga loina na company si gi nahasing training kya ma pikre makata na su support adum tawkigani Homeland gi training panglaba singa sina hayang luhong khudong ba yauna atopa function amagi mathau pangthokpa matamda traffic control kam down na tawgani habisi mathau yamna tarakpa maram asidagi field kuman bigi thaba asit hobuni makata na hen hai singa ba satakigani haikena su paus na makatari Amarumdana Nasa Mukta Bharat Abhiyan campaign gi sarwa moina Thawbal mobile vehicle am thakre
Nisa sijunaban haksangda kahena sogoliba sigi matangda mipum tingna khangnanabagi panamda District Administration amasum District Social Welfare Office Thoubal sina anina punuk sanaduna ngas DC Office Complex Thoubal gi mobile vehicle launch tokre mobile vehicle adu launch tawbagi thormuga mari leidana Thoubal gi DCA Subhas naikibda Nasa Mukta Bharat Abhiyan ase Ministry of Social Justice and Empowerment alaiba drug free national ohenna packet program maramduna district asigi miyamna asigi awareness program asida sarugyan bamasum Thoubal district asi drug free district ama oinaba masigi paujal sing mapung phana sandoknaba appeal tokhi ngasi launch tawriba mobile vehicle asina district asigi kasing kuya khudimak satuna drug na haksang na manghalakliba kaya gi matangna miyamda make sing awareness bigana ki Nasa Mukta Bharat Abhiyan campaign gi sarwa moina Brilliance Academy Thoubal sungasi awareness program ama pangtokre program adu district administration and district social welfare office amasum zonal education office Thoubal punuk samnaraga pangtokibani program adu da resource person kayana drug na haksang sogoliba kayagi matang wangki thauram adu da mahairoi samaga kunthrarom na sarugyaki hairina su paus da makhatana phungdorakli amaromdana Manipur gi wathok asi athubada luisinna central government amasum security agency singna neutral oina thabak tawgadabani neso Manipur hausa thokliba tangtadaba phibam athubada warrisin puraknabi India government amasum security agency singi maikedi neutral oina thabak tawgadabani loinana irang asida lanjenaraktu tungan relief camp singda lairiba IDP sing khunda laitana ba honabada ahanma ming thamduna thabak paikadamni haina North East Student Organization nesoga Neswana Tadorok Chirolaman Hadi. Chirolas in the Makatana Hadivana. Manipura Togli Water was Sikimatana Security Force na Misang Mikai Nine Tabak you up Mama Nauna Fong Raglibasi, Nesoki Makedi Haction. Nesosi Northeast Lawatuan to one Mahirusingi Bodina Moching Yauriba organization Namani. Organization Siki Makedi Manipurgi situation si neutral or in the Tapak Town of India government Maso security agencies in the Kangali. Handakta Senapati District Student Union gi Makeri Central Security Force na akanaba faction amagi kangbu singak sienduna puri haiba fongdoki buduna steresi hena tension wongkhat hanba kaloina santi hanjina na bonari bithabak thoram singda hena akai bton mani Manipur santi ama sumtang du laitaba hanjina na bohona bhaibisida ahanba miyeng thamduna security agency singna thabak pa hekadamani paramilitary force gi mapungoiba Thaudangdi Levasi citizens singbo ngaksien mamadi law and order ningthina maintain tawbani misang mi khai nai na thabak tawduna hena ungkhatna ba phibam thokona banati security force singi maikei digi neutral oina thabak tawdrabadi lairiba watho asi hena sakthoktu tangdu laita da ba phibam ama mayukna gani Manipur thokli bo watho asina miyoi kya am lanjena batana tana community singi marakta thajana da kya lairibani maramaduna central government gi maikei digi Yamna sensitive oina amadi neutral oina thabak tawduna irang asi makhatana chakthok handana ba honagadabani laidiba humanitarian crisis asi athuba matamda luisinna bo honagadabani kangloki irang asi na maram oiraga lanjena duna tungan mafam singda lairiba IDP sing khunda laitana bo honabada ahanba miyeng thamgadabani hansu pausda makhatana phungdorakli makhasa tharakpo oina kangla pawgi editorial myamna thamjagi Nakalani gi muknabada amana waroisin purakpa pamlabasu amana yadrabadi waroisin purakpa ngamloi Manipur miyam gi lengak inthuraga assembly suspended animation thamlaga president rule gi lengak londa awon bama puraklagani hairibasi karamba makhal gi awon manu haibadu nainini oi haukiba me ahum english ngani ga kungo humdoi digi sin ko ki zaunara ko theory singna khanghaudana Manipur miyam gi mathata landa duna akhadana mitai miyam bu Paktak mihat masakar sa tharakwadigi loikham naida bu wathoki waroisin purak ngamdana leirakpa sahi ani mapung phajilakadore lamentu en refugee theory singna mitai sing awu mafamda hatpa area domination sa tharakpa galoina koki zawgi oiba leibak semna ba landarakhiwagi mayokta mitai khunja singna hainaba madi haunaruba tawduna apunbagi saktam ngaknaba lanthengna rakhibani adoba center amadi state lengangna watho asigi waroisin purakna bo honaringai sayakta Leptana Landarakibadi Apunbagi Saktam Kai Krakadra Havigi, Mipaiba Lerakibado, Singnarakiba Singi Mayokta, Kunja Singna Sapsana Lepadigi, Apunbagi Saktam Ngaktuna, Tamrakibani. Adoba Central Government Kangodana, Popular Government Minister resigned to Honanava, PR Lenga, Tamlakre, Popular Lenga Cladding Miyangi, Apien Penda,
apam pam da mari tawhoning ba masum tawhoning da bagi wakat pham leirami adubu PR tham khibadigi miyam gi wakat pham leithri wakala basu tabi tabagum maning tamna khulnga ku phaba madi khulai lokhut bagi thabak sing leptana satharakli nakala maromdana landara khiba miraiba masa lamhen tu hen sing na makhogi panam ni hairiba manipur ga pun saktam maseta na thugairaga makhoi khakti gi weba laiba ama semna bagi khongpham dagi handok loi haibigi phirep lokhri loidana mitai miyangi mathakta nongmai kaptuna landab sleptri adubu central government na state ki governor ga toini I pau phaunaduna wathoki warusin purangna lokholakpa khongthangi sarup am oina lamen tuen bising na matam sangna national highway sing thingduna miyangi punsi role da awab se thing piduna leirakibadu hangdokna bagi akaknaba matam lokthokre loidana lamen tuen bising na lamda masigi tanatana leba sigi miyambu moyai ka batsinjak draki pakta irakna hanana ba narco warfare satuna lakibadu lakshin bamadi ngamkhaigi aset sambal khabagi thabaksing khumang chauksin hananaba yathang pirak palekri union home minister na governor chief secretary police amasum lanmi gi makok thongmusinga puna phaminaduna khangalakhiba wafamsing adu athuba matamgi manungna thabak to onthorakani haibigi thasbale adubo landarakhiba khulai paiba lamen tu hen ma terrorism gi mekaidigi makoigi demand phangdri fawba khongpham handokloi haibigi matangda lainga ki mekaidigi kari phirep lorakadagi haibadu miyamna yengadabigi ngainari Center na Manipur ki wathoka mari lainana assembly suspended animation PR thamlakibasi wathoki waroisin purakna ba khongthang oibana athubada waroisin purakani haibigi thasbale wathok khudimaki ahauba amamam lei wathok adugi waroisin su laikiba ngaktani aduba Manipur wathoki matangda leibaki mapu yelhaumi oibadana tana masing yamba phurup oiriba mitei singi mekedi ki wathoki waroisin purak pamri Central government wathok asida hakthingna khuthingjinna waroisin puraknaba lakolapa khongthang singda yellow mishingna mapung phaba cooperation pibusu uba phangli lainga na khulai pikhana ba khangalakibada ayet pa yauduna khulai pikhat pa leptri adobo lebak thugaina bulandara khiba foreigners in Kuki zaugi luk kotu ITLF amdi Kuki NP gi mekedi gi makhugi panam phangdri fawba khongphom handoklo heba groinana Central government na lakholakliba khongthang singi mayokta asobo singnarakliba sigi matangda lenga ki lokhatpham thokpa thabak sing matam sana lokhatta thoklabadi khulai thadokraba lalngakliba singna makhogi target oiraklabadi amuk hena khulai paikhalak pathoklabadi loikham naidabu wathok oirakphe nakalani mukna bagi waroisin purakna bo honabada nakalani mangna khongpham khara handokna ba sangi khongpham handokna ba tarabadi waroisin purakpa ngamloi Priyas NEET Biology Sangai Pro NTA NEET UG Biology admission hausari Class 10 thakraba mahiroi singi damakta tha marigi foundation course amadi Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari hairiba class ngasi matik sani experience lairaba faculty singna takpigani akoina pizariba khudong saba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facilities pizari March ki tang kun amadi April ki tang ahum digi class si mathang sina haujaragani thuna lakpiduna mingsan biu akupa moror gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoigi contact number 7005534385 natraga 7005376151 pau phobiro makhasa tharak poina topa paukhra memna thamjigi Congress Party ki worker Himani Narwal gi miharadu mangjumna lalong sinakhibra haina wohangkya mekei kya di hangnarki Haryana gi Rohtak Congress Party ki worker Himani Narwal bu harkiba thagdo du mangjumna lalong sinaduna pangthokibra haina mekei kya di hangnarki miharadu state adu ki political goeba forum singda saung irang thuanduna mana mabu thajana daba madi maral sinabi wofum kya pakthok saknarli adubo state adu ki police department ki mekei di miharadu ga mari lendana senai haina miyoy ma phawa ngamkhibadagi political goeba irang adu kharan nem tharakibane Narwal ge sibak sang adu Rohtak City ki flyover makhada leiba Sampra bus stand amagi manakta suitcase amagi manung yauduna leiramba thangjuna mi ke ayuk thingnarkani police na pharaba meeduna phongdorapgi matungina February 19 na ma ki Narwal ga khatnabadagi Narwal bu mahangna hatkibane hari sasin gawwa meeduna Himani Narwal bu mobile charger marina mangak samda lakhatunu hatkibane ningsingma yabadi sasina Gagar masaki mobile yon dukan masalai bani loidana laikidarabi duga ma kahana dagi khangna sani hari additional DGP Kriya Kumar Rao na phungdorapgi matungina sasina Himani bo social media kuthang dagi sahi ama makhairong hangki
ꯍꯧꯈꯤꯕ ꯊꯥ 6-8 ꯐꯥꯎꯕꯗ ꯔꯤꯖꯣꯏꯅꯔꯗ ꯂꯩꯕ ꯍꯤꯃꯥꯅꯤꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯁꯛꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯒꯤ ꯑꯌꯨꯛꯇ ꯈꯠꯅꯕꯗꯒꯤ ꯃꯍꯥꯛꯅ ꯍꯤꯃꯥꯅꯤꯕꯨ ꯍꯥꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯤꯃꯥꯅꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ, ꯂꯦꯞꯇꯣꯞ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥꯁꯨ ꯍꯨꯔꯥꯜꯂꯒ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯊꯝꯖꯤꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫